ꯑꯩꯅ ꯈꯖꯤꯛ ꯁꯣꯏꯅ ꯊꯥꯡꯂꯨꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯐꯪꯍꯧꯔꯦ ꯆꯩꯅꯥ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯈꯨꯠ ꯁꯝꯗꯨꯅ ꯄꯨꯕꯤꯔꯝꯕ ꯃꯍꯥꯛ ꯑꯗꯨꯅꯁꯨ ꯂꯃꯈꯥꯡꯗ ꯊꯥꯗꯣꯛꯄꯤꯔꯝꯂꯦ ꯃꯝꯂꯦ ꯀꯉꯥꯎꯅꯔꯦ ꯂꯝꯕꯤꯁꯦ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯂꯨꯏ ꯑꯇꯨꯝꯕ ꯇꯤꯡꯈꯪꯅ ꯌꯨꯁꯤꯜꯂꯛꯄꯗ ꯆꯩꯅꯥ ꯐꯥꯎꯗꯨꯅ ꯃꯅꯤꯡ ꯍꯟꯗꯣꯛꯂꯨꯏ ꯃꯅꯤꯡꯗꯅ ꯃꯩꯁꯥ ꯉꯥꯛꯇ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ ꯀꯤꯔꯤ ꯂꯝꯕꯤꯁꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯀꯅꯥꯁꯨ ꯃꯉꯥꯜ ꯄꯤꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯁꯤꯔꯅꯦ ꯇꯥꯡꯀꯛ ꯑꯁꯤꯗ ꯂꯝꯗꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯂꯕ꯭ꯔꯥ ꯊꯕꯥꯗꯨ ꯀꯞꯅ ꯀꯞꯅ ꯋꯥꯔꯤꯗꯨ ꯂꯤꯔꯛꯂꯝꯃꯤ ꯌꯥꯏꯁꯅꯥꯁꯤ ꯑꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯝꯕꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯌꯥꯏꯁꯅꯥꯅ ꯄꯣꯛꯄ ꯊꯥ 6 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯄꯥꯅ ꯃꯃꯤꯠ ꯇꯥꯡꯕꯤ ꯅꯨꯄꯤ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯔꯛꯈꯤꯕꯅꯤ ꯃꯥꯒꯤ ꯃꯃꯥꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯅꯥꯕ ꯍꯧꯔꯛꯈꯤꯕꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯇꯝꯈꯤꯕꯅꯤ ꯋꯥꯔꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯞꯂꯝꯕꯅꯤ ꯑꯩꯒ ꯄꯨꯟꯁꯤ ꯄꯨꯟꯅ ꯂꯩꯔꯁꯤ ꯍꯥꯏꯕꯁꯨ ꯌꯥꯔꯝꯗꯦ ꯃꯥꯒꯤꯅꯤ ꯍꯥꯏꯗꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯁꯣꯟꯕꯤ ꯏꯃꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯈꯟꯕꯗ ꯑꯅꯥꯕ ꯍꯧꯔꯛꯇꯨꯅ ꯀꯨꯏꯅ ꯂꯩꯔꯝꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯄꯣꯛꯃꯤꯟꯅꯗꯕ ꯃꯕꯨꯡꯁꯤꯡꯗꯨꯅ ꯏꯪꯈꯣꯜ ꯁꯝꯕꯟꯁꯨ ꯃꯨꯟꯕꯤꯈꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯌꯥꯝ ꯆꯝꯖꯕꯅꯤ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯗꯨ ꯅꯣꯡꯃꯇ ꯃꯤꯗ ꯑꯊꯤꯕ ꯈꯣꯟꯐꯝ ꯁꯤꯖꯤꯟꯅꯗꯕꯅꯤ ꯃꯤꯕꯨꯁꯨ ꯐꯠꯇꯅ ꯈꯟꯕ ꯍꯩꯇꯕꯅꯤ ꯃꯥꯗꯤ ꯌꯥꯝꯅ ꯐꯕꯅꯤ ꯏꯇꯥꯗꯣ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯑꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯐꯥꯎ ꯐꯪꯗ ꯃꯃꯥꯇꯣꯟꯗꯨꯒ ꯄꯨꯟꯅ ꯃꯥꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯔꯕꯅꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯌꯥꯝ ꯑꯗꯨꯕꯨ ꯈꯥꯡꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ ꯏꯆꯥꯁꯤ ꯑꯩꯒ ꯄꯨꯟꯅ ꯂꯩꯔꯁꯤ ꯍꯥꯏꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯅꯥꯎꯅꯨꯄꯤꯗꯨꯒꯤ ꯈꯜꯂꯒ ꯂꯩꯔꯤꯕꯁꯤꯡ ꯐꯤꯖꯤꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯅ ꯁꯨꯠ ꯇꯧꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯦ ꯐꯠꯁꯨ ꯐꯠꯇꯦꯗꯀꯣ ꯅꯈꯣꯏꯁꯦ ꯃꯤꯠ ꯎꯕ ꯐꯪꯖꯗ꯭ꯔꯕꯤ ꯑꯁꯤꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯑꯣꯠꯄ ꯑꯁꯨꯛ ꯅꯧꯖꯔꯤꯕꯤ ꯏꯆꯥ ꯑꯁꯤꯅ ꯈꯪꯂꯝꯒꯗꯕꯗꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯃꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗꯦꯅꯦ ꯏꯃꯥ ꯇꯣꯛꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯀꯜꯂꯁꯤꯗꯤ ꯃꯥ ꯀꯩꯁꯨꯝ ꯇꯧꯔꯔꯣꯏꯁꯦ ꯍꯣꯁꯄꯤꯇꯥꯜꯅꯤ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯛꯑꯦꯕ ꯇꯣ ꯄꯤꯕꯥꯔꯦꯜꯗꯨ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯑꯦ ꯄ꯭ꯔꯤꯌꯥ ꯅꯈꯣꯏꯅ ꯈꯔ ꯀꯨꯞꯅ ꯁꯦꯟꯅꯕꯤꯔꯝꯃꯨ ꯑꯩ ꯑꯣꯐꯤꯁ ꯐꯥꯎꯕꯗꯪ ꯌꯧꯔꯨꯈꯤꯒꯦ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯣꯏ ꯌꯥꯝꯕꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯏꯁꯅꯥꯗꯨ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ ꯌꯥꯏꯁꯅꯥꯅ ꯂꯦꯡꯂꯛꯄꯗꯨꯗ ꯊꯕꯥꯗꯨ ꯇꯞꯅ ꯌꯥꯏꯁꯅꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯀꯧꯔꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯌꯥꯏꯁꯅꯥꯗꯨ ꯀꯤꯅ ꯄꯥꯈꯠꯅ ꯍꯥꯏꯔꯦ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯏꯃꯥꯇꯣꯟ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯩ ꯃꯇꯨꯡ ꯃꯄꯥꯟꯗ ꯊꯣꯛꯑꯔꯣꯏ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯁꯦ ꯇꯞꯊꯧꯁꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯨꯏꯌꯦ ꯏꯃꯥꯅꯤ ꯏꯃꯥ ꯇꯥꯟꯖꯥꯗꯨꯗ ꯄꯤꯕꯥꯔꯦꯜꯗꯨ ꯗꯣꯛꯇꯔ ꯑꯃꯒ ꯄꯨꯟꯅ ꯔꯨꯝ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯦ ꯍꯦꯛ ꯆꯪꯂꯛꯄꯒ ꯌꯥꯏꯁꯅꯥꯒꯤ ꯃꯇꯧꯗꯨ ꯎꯔꯨꯕꯗ ꯃꯁꯥꯗꯨ ꯈꯪꯍꯧꯗ ꯇꯨ ꯆꯨꯡꯈꯤ ꯗꯣꯛꯇꯔꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯦ ꯏꯆꯟ ꯁꯤ ꯀꯩꯁꯨꯝ ꯇꯧꯔꯨꯁꯤ ꯇꯞꯊꯧꯑꯣ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯌꯥꯏꯁꯅꯥꯗꯨ ꯃꯃꯤꯠ ꯎꯗ꯭ꯔꯕꯁꯨ ꯃꯃꯥꯏꯗꯨ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯁꯤꯜꯂꯛꯂꯒ ꯀꯤꯅ ꯃꯈꯨꯠꯇꯨ ꯀꯤꯗꯨꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯂꯥꯛꯀꯅꯨ ꯆꯪꯁꯤꯜꯂꯛꯀꯅꯨ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯀꯅꯨ ꯊꯕꯥꯅ ꯇꯞꯅ ꯀꯞꯂꯤ ꯌꯥꯏꯁꯅꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯊꯦꯝꯖꯤꯜꯂꯦ ꯏꯕꯦꯝꯃ ꯁꯤ ꯀꯩꯁꯨꯝ ꯇꯧꯔꯨꯏꯌꯦ ꯏꯃꯥꯅꯤ ꯃꯃꯥ ꯊꯕꯥꯅꯤ ꯇꯞꯊꯧꯁꯤ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯕꯁꯤ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯊꯕꯥꯅ ꯑꯗꯨꯝꯅ ꯇꯞꯅ ꯊꯦꯝꯕꯗꯒꯤ ꯌꯥꯏꯁꯅꯥꯗꯨ ꯇꯞꯊꯔꯛꯂꯦ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯛꯂꯦ ꯊꯕꯥꯗ ꯆꯦꯅ ꯀꯣꯜꯂꯒ ꯍꯦꯛ ꯆꯤꯡꯂꯒ ꯀꯞꯂꯦ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯏꯃꯥ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯁꯤ ꯀꯩꯁꯨ ꯇꯧꯔꯨꯁꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯇꯣꯛꯑꯁꯤ
Thawana tapna tapna makukta nanthabi. Mamit uba ngamdrabi asuk nauribi nupi asida taubiramliba mayamsi urubada pibarel do marang khangda thamoigi kachin amada yam nabagum. Mahaksu yauna China phawbagum tawrami. Aduga yaisnagi imungbusu sathina yekkirami. Doctor aduna phasana yenglamlaba tungda hidak khara iramlaga thokre. Pibarel du tapna yaisnagi bed mayada thariba phampham aduda phamthare. Ibungo su yauraglidana. Awima, ado yaisna nangdi nasa kaisu tawdrabo. Midyengduna munna yenglaga hanglibani. Nupi mangonda. Kokse khara lumi, isase khara ji, ataydi kaisum tawde. Nangi se kamain toyno, kanana tawbuno, nangna khangna misakla, nangbu pharamlibado. Wahangdo tabada kaisu tawramdaba yaisnado pakhatpa haurakle. Tumin ngahak wa amata haidana le. Pibarel na themjinbiraga amuksu haire. Kemta kigan, akhoi mayam leirisidi. Numit aduda tawramlibado kanana kamdamno tawribano sengna hai. Namit ado imaton su thabak chatki. Nungthilda sakhangdaba nupa amana paba kauraga imung changi. Ibuk khudum channabu honarakpada ibung khoi laaga ibuk kanbirisin. Wahaido haina haina hihi kapthoragli. Aduga nasada leiramliba dak mayamsina kanana tawribu. Sidi aina mit udabagi itomta tawjaba ngaktan. Lembigi dama khallaga mamatonbu kanbikre lali haiba majet ama phau hairaklamde. Kari si mayamsibu natumtana tawbrane. Mani ma ay tumta tawbada soidana sokiba ngaktan. Imada wa lotkan sengna hai akhoi mayam leirisidi mukhina nangbu thina thina tawbibra. Ima to na kaisum tawdi aibu phajana loinabi. Ima hoisu khanglibadune ima tondo hanaga manadre haba. Thabana di khangli pumnamak mukhina tawbani haiba. Adubu ma wangang thokta tumin khangjinkhri. Mathamoi adudadi mukhibu singkhrabani. Gidalna tamlakpa paudu tarubada mukhidi saukhibana loire. Mayumda sohalaktri. Masa mara leire khangbana mapamda anaba ama yaure hairaga leithokre. Yaisnana tumin leikibana thabak amada pangthokta tumin leishinba tare. Adubu pibarel na mi thadoklaga wari wakhongdu thidoknaba honakre. Madam khara haujinkre yaisnado thabagida leinaba haibani. Adubu Chanuna mental therapist amadi atopa treatment pinaba haiduna makhoigida thambada yanare. Karigino khangda Chanu yaisnabu yam nungshiba ama poklure. Yaisnagi icham chamba itaptapa mataw asida. Makhoi mayamdo pibarelgi mayum tamna laklami. Heg yaurakpaga leimana makhutta khabar ama paiduna mayo khatpiraga imungda changle. Mayamdo living room aduda ikoi koina phamine. Leimana yaisnagi masamdo sembiraga haire. Ichadi sak onthokna nungsikreda. Yaisnadi nokfit tawi wadi nganglakte. Ichemsi ichemsigi ichamakni khallaga loinabiyu ko. Ichasi maraibak yam thijarabani. Wahaido haina haina yaisnagi makokta tapna tapna nanthabi. Karigi khandani aigi he ichamakni khallaga thamdaurin. Nungaina ne sida leitho sungaidana ichasidi. Chanuna cha puthoklaklaga mayamda pire. Pibareldi tumin hoishu haida maisu haida yaisnada yengduna leirami. Wari watai ngahak tawraba matung chanaba haiduna thoknarakli. Thabana yaisnagi makhutta tapna pairaklaga haire. Ichasidi ne nungaidaba kaisu khanganuko. Nayungumbani khalaga nungaina leitho. Ima hoishu toina lakadoini. Ichagi anabase hek phabaga imaga puna leidoini. Priyasu tapna changaklaga haire. Nupi nang kaisu nungaitaba tawnuko yamungse yam phabani. Aduga imasi hoinasu nangbu yam luna tawbini. Aikhoisu toina lakdoini. Ado nangi haunabi anaba lotsinbado tawganuko. Nungaitaba leibado adum hayo imasida. Tawroi. Ado toina lauko. Lakdoini. Adudi aikhoimu chatlukige ko. Hoi.
ꯊꯕꯥꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯝꯂꯒ ꯂꯩꯃꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯤꯟꯅꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯆꯅꯨꯅ ꯁꯝꯕꯤꯔꯒ ꯌꯥꯏꯁꯅꯥꯕꯨ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯖꯅ ꯁꯦꯡꯗꯣꯛꯂꯒ ꯊꯝꯂꯕ ꯔꯨꯝ ꯑꯗꯨꯗ ꯄꯨꯁꯤꯟꯕꯤꯔꯦ꯫ ꯔꯨꯝ ꯑꯗꯨ ꯎꯕꯗ ꯆꯅꯨꯗꯤ ꯃꯌꯥ ꯀꯥꯈ꯭ꯔꯦ꯫ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯃꯆꯤꯟꯗꯨꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ꯫ ꯊꯝꯂꯤꯕ ꯇꯦꯕꯜ ꯑꯗꯨ ꯐꯥꯎꯕ ꯑꯃꯣꯟꯕ ꯁ꯭ꯄꯣꯟꯖꯅ ꯃꯄꯥꯟꯗꯨ ꯀꯚꯔ ꯇꯧꯔꯝꯃꯤ꯫ ꯁꯣꯏꯗꯅ ꯊꯤꯡꯖꯤꯟ ꯈꯣꯠꯆꯤꯟ ꯇꯧꯔꯨꯔꯁꯨ ꯏꯁꯥꯗ ꯆꯩꯅꯥ ꯑꯃꯠꯇ ꯐꯥꯎꯗꯅꯕ ꯃꯑꯣꯡꯗꯅꯤ ꯊꯝꯂꯝꯂꯤꯕ ꯁꯦꯝꯂꯝꯂꯤꯕ ꯃꯌꯥꯝꯗꯨ ꯃꯥꯗꯤ ꯉꯛꯄꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯁꯤ, ꯑꯩꯒꯤꯅ ꯆꯅꯨ ꯀꯧꯏ, ꯑꯗꯣ ꯅꯪꯒꯤꯅ ꯌꯥꯏꯁꯅꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯅꯣꯏꯒꯤ ꯌꯨꯝꯁꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯅꯦ, ꯏꯃꯥꯁꯤꯅꯦ, ꯌꯥꯝꯕꯨꯡꯅꯦ, ꯄꯥꯕꯨꯡꯅꯦ, ꯑꯩꯈꯣꯏ 3 ꯂꯩꯕꯅꯤ꯫ ꯑꯗꯣ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯕꯒꯤ ꯀꯀꯥ ꯑꯃ ꯍꯦꯛ ꯂꯥꯛꯑꯦ꯫ ꯌꯥꯝꯕꯨꯡ ꯍꯥꯏꯁꯦ ꯅꯪꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯃꯨꯡ ꯑꯣꯏꯗꯣꯏꯔꯣ? ꯃꯥꯅꯤ꯫ ꯑꯗꯣ ꯅꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯀꯌꯥꯅꯣ? 2ꯅꯤ, ꯑꯩꯅ ꯑꯍꯟꯅꯤ꯫ ꯏꯈꯥꯗ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩ, ꯃꯥꯗꯤ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯝꯒꯤ ꯀꯣꯆꯤꯡ ꯌꯥꯎꯕꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯈꯤ꯫ ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯨꯀꯣ, ꯑꯩ ꯅꯪꯒꯤ ꯆꯥꯅꯕ ꯀꯔꯤ ꯀꯩꯅꯣ ꯈꯔ ꯂꯧꯔꯨꯒꯦ꯫ ꯂꯧꯔꯨꯅꯨꯗ, ꯅꯪ ꯋꯥꯅꯕꯅꯤ꯫ ꯂꯧꯔꯨꯒꯦ, ꯂꯩꯔꯝꯃꯣ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯌꯥꯏꯁꯅꯥꯗꯨ ꯕꯦꯠ ꯑꯗꯨꯗ ꯐꯝꯍꯜꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯅ ꯃꯨꯈꯤꯗꯨ ꯒꯤꯗꯜꯗ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯏ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯗꯨꯛ ꯌꯥꯝ ꯆꯦꯛꯁꯤꯟꯗ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯃꯤ ꯁꯤꯟꯅꯔꯣꯏꯗ꯭ꯔꯕ ꯁꯤꯕꯨ? ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯐꯠ ꯐꯥꯎꯖꯤꯜꯂꯦ꯫ ꯄꯥꯎ ꯈꯨꯗꯤꯡ ꯂꯣꯏ ꯇꯝꯂꯝꯃꯗꯤ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ꯫ ꯋꯥꯔꯤ ꯋꯥꯈꯣꯡ ꯑꯝꯇ ꯍꯥꯏꯗꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯂꯕꯅꯤ, ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯀꯩꯝꯇ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯗꯣ ꯍꯥꯏꯗꯦ ꯍꯥꯏꯗꯣ, ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯔꯣꯏꯅꯦ꯫ ꯀꯩꯒꯨꯝꯕ ꯃꯥꯅ ꯍꯥꯏꯔꯛꯂꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯟꯐꯝ ꯂꯩꯈꯤꯗ꯭ꯔꯣ? ꯑꯗꯨꯗꯤ ꯋꯥꯐꯝ ꯈꯔ ꯈꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯏꯇꯩꯃ? ꯀꯩ ꯋꯥꯔꯤꯅꯣ ꯍꯧꯖꯤꯛ ꯈꯟꯅꯗꯣꯏꯁꯤꯅ? ꯃꯥꯕꯨ ꯅꯨꯄꯥ ꯈꯔꯅ ꯄꯨꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯑꯃ ꯁꯤꯖꯤꯜꯂꯒ ꯌꯨꯝꯗ ꯆꯪꯍꯟꯗꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯁꯨ ꯌꯥꯏ, ꯌꯥꯝ ꯐꯔꯦ ꯅꯪꯅ ꯋꯥꯐꯝꯁꯦ ꯊꯝꯂꯛꯄ꯫ ꯃꯈꯥ ꯇꯥꯕꯗꯤꯅꯦ ꯑꯩꯅ ꯐꯅꯕ ꯇꯧꯔꯒꯦ꯫ ꯐꯠꯇ ꯂꯧꯁꯤꯡ ꯑꯣꯏꯕ ꯄꯣꯔꯝ ꯀꯌꯥ ꯌꯥꯠꯃꯤꯟꯅꯔꯤ, ꯑꯐꯠꯇꯕ ꯃꯈꯣꯏ ꯃꯁꯦꯟ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯤꯕꯥꯔꯦꯜꯗꯨ ꯌꯥꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯁꯅꯥꯗꯨ ꯍꯤꯗꯥꯛꯀꯤ ꯃꯌꯥꯏꯗꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯕꯥꯔꯦꯜꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯕꯦꯠ ꯃꯅꯥꯛꯇꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯣꯛꯄ ꯐꯈ꯭ꯔꯕꯁꯨ ꯂꯩꯔꯤꯕ ꯗꯥꯛ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯔꯥꯏꯕꯛꯇꯁꯨ ꯑꯆꯧꯕ ꯗꯥꯛ ꯑꯃꯁꯨ ꯂꯩ꯫ ꯃꯤꯅꯤꯠ ꯈꯔ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯐꯩꯖꯨꯞꯇꯨ ꯇꯞꯅ ꯁꯨꯞꯄꯤꯔꯝꯂꯒ ꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯌꯥꯏꯁꯅꯥꯗꯨ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯂꯒ ꯂꯩ꯫ ꯅꯥꯃꯤꯕ ꯑꯌꯨꯛꯀꯤ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯐꯨꯍꯜꯂꯤ ꯃꯁꯥꯗ꯫ ꯄꯤꯕꯥꯔꯦꯜꯗꯨ ꯑꯣꯐꯤꯁꯀꯤ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯒ ꯇꯞꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯤ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯌꯥꯏꯁꯅꯥꯗꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅꯣ ꯆꯪꯂꯛꯏꯗꯣ? ꯅꯨꯄꯥꯗꯨ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯑꯩꯅꯤ, ꯄꯥꯈꯠꯀꯅꯨ, ꯃꯐꯝꯁꯤꯗ ꯅꯪꯕꯨ ꯁꯣꯛꯀꯗꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ꯫ ꯋꯥꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯌꯥꯏꯁꯅꯥꯒꯤ ꯃꯅꯥꯛ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯌꯥꯏꯁꯅꯥꯗꯨ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯐꯦꯠ ꯆꯠꯊꯣꯛꯏ꯫ ꯃꯇꯧꯗꯨ ꯄꯤꯕꯥꯔꯦꯜ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯍꯩꯅꯗꯕ꯭ꯔꯣ? ꯑꯩꯒꯤ ꯏꯐꯝꯗ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ, ꯍꯩꯅꯕ ꯍꯩꯅꯗꯕ, ꯐꯖꯕ ꯑꯊꯤꯕ ꯑꯃꯠꯇꯅꯤ, ꯆꯞ ꯃꯥꯟꯅꯩ꯫ ꯃꯁꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯄꯨꯟꯁꯤꯕꯨ ꯑꯗꯨꯛ ꯃꯃꯜ ꯂꯩꯇꯅ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯒꯅꯨ꯫ ꯏꯁꯣꯔ ꯐꯥꯎꯕ ꯃꯤꯑꯣꯏꯕꯒꯤ ꯁꯥꯏꯑꯣꯟ ꯀꯌꯥ ꯑꯣꯟꯗꯨꯅ ꯀꯨꯝꯍꯩ ꯁꯥꯟꯅꯔꯝꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯕꯛꯇ ꯇꯥꯏꯅꯒꯅꯨ꯫ ꯂꯥꯏꯕꯛ ꯃꯥꯅ ꯇꯝꯂꯕꯗꯤ ꯃꯝꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯉꯥꯜ ꯄꯤꯕꯤꯅꯕ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯑꯗꯨꯅ ꯂꯝꯖꯤꯡꯕꯤꯔꯒ ꯅꯨꯡꯉꯥꯏꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯀꯥ ꯍꯦꯟꯖꯤꯟꯕ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯒꯅꯨ, ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ꯫ ꯄꯤꯕꯥꯔꯦꯜꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯈꯪꯍꯧꯗ ꯄꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯨꯏꯔꯦ ꯄꯥꯔꯤꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ, ꯃꯋꯥ ꯃꯄꯥꯎꯁꯨ ꯑꯃꯠꯇ ꯇꯥꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯤ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯑꯩꯕꯨ ꯀꯅꯥꯒꯤ ꯃꯐꯝꯗ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯀꯅꯥꯅꯕꯨ ꯂꯣꯏꯅꯅꯤꯡꯅꯤ? ꯀꯥꯟꯅꯗ꯭ꯔꯦ ꯈꯜꯂꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯃꯒꯨꯟ ꯑꯃꯗꯤ ꯃꯃꯜ ꯌꯥꯝ ꯂꯩꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ꯫ ꯐꯔꯦ, ꯐꯖꯅ ꯄꯣꯊꯥꯖꯔꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯗꯣꯛꯇꯔꯁꯨ ꯂꯥꯛꯑꯅꯤ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫
ꯌꯥꯏꯁꯅꯥꯗꯨ ꯇꯍꯥ ꯇꯍꯥ ꯄꯤꯕꯥꯔꯦꯜꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯌꯥꯝꯕꯨꯡ ꯆꯠꯀꯦ ꯇꯧꯔꯝꯂꯕ ꯅꯨꯄꯥꯗꯣ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯂꯒ ꯍꯥꯏꯌꯨ ꯀꯩꯗꯧꯔꯦ? ꯍꯣꯔꯦꯟ ꯄ꯭ꯔꯤꯌꯥꯗꯒꯤ ꯑꯩꯈꯣꯏ ꯂꯦꯝꯕꯤꯒꯤ ꯅꯝꯕꯔ ꯑꯝꯇ ꯂꯧꯕꯤꯔꯛꯀꯦꯔꯥ? ꯍꯣꯏ ꯂꯧꯔꯛꯀꯦ ꯑꯋꯥꯗ ꯄꯥ ꯂꯩꯔꯁꯨ ꯏꯃꯥꯁꯤꯗ ꯑꯗꯨꯝ ꯍꯥꯏꯌꯨꯀꯣ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯄꯤꯕꯥꯔꯦꯜꯗꯤ ꯌꯥꯏꯁꯅꯥꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯥꯅ ꯃꯤꯠ ꯎꯔꯨꯗꯕꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗꯨ ꯎꯕꯤꯗ꯭ꯔꯦ, ꯏꯪꯒꯤꯠ ꯀꯌꯥꯗꯣ ꯈꯪꯕꯤꯗꯕꯅꯤ꯫ ꯑꯣꯐꯤꯁꯇꯅꯤ꯫ ꯔꯤꯌꯥꯗꯣ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏ ꯁꯔꯁꯦ ꯃꯌꯨꯝꯗ ꯃꯤꯇꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯑꯦ ꯍꯥꯏꯅꯩꯅ ꯍꯥꯏ, ꯆꯦꯜꯂꯖꯥꯠꯂꯣ? ꯀꯔꯤ? ꯃꯥꯗꯤ ꯀꯥꯏꯗꯩ ꯅꯨꯄꯤ? ꯃꯤꯅ ꯍꯥꯏꯅꯕꯗ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯄ꯭ꯔꯤꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯌꯦ, ꯁꯔꯅꯁꯨ ꯄꯥꯝꯕ ꯃꯥꯜꯂꯦ ꯍꯥꯏꯅꯩ꯫ ꯀꯩ ꯂꯝꯗꯩꯅꯦ ꯍꯥꯏꯒꯦ? ꯑꯗꯨꯏ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯗꯦꯗ, ꯅꯨꯄꯤꯗꯣ ꯃꯃꯤꯠ ꯎꯗꯦꯅ ꯍꯥꯏꯅꯕꯅꯤ꯫ ꯃꯤꯇꯥꯡꯕꯤꯗꯨꯅ ꯀꯩꯗꯧꯗꯣꯏꯕ? ꯃꯥꯕꯨ ꯉꯥꯎꯔꯖꯥꯠꯂꯣ? ꯋꯥꯔꯤꯁꯦ ꯋꯥ ꯂꯥꯎꯔꯨ ꯌꯥꯕ ꯅꯠꯇꯦ, ꯊꯕꯛꯇ ꯇꯧꯔꯤꯅꯤꯀꯣ꯫ ꯔꯤꯌꯥꯗꯣ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯤ꯫ ꯁꯣꯝꯅ ꯃꯥꯂꯦꯝꯉꯥꯟꯕꯒ ꯗꯦꯅꯦꯜꯒꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯗꯦꯅꯦꯜꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯛ ꯐꯖꯕꯁꯤꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯏꯁꯤꯅ? ꯅꯨꯄꯤꯗꯣ ꯆꯦꯜꯂꯨꯔꯦ ꯍꯥꯏꯗꯥꯏꯅꯦ, ꯃꯥꯕꯨ ꯀꯩꯝ ꯈꯪꯗꯖꯥꯠꯂꯣ? ꯈꯪꯂꯝꯃꯣꯏ ꯀꯩꯝꯇ, ꯆꯦꯜꯂꯨꯔꯕ ꯇꯨꯡꯗ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯇꯥꯡꯗ ꯀꯩꯝꯇ ꯂꯦꯞꯅꯈꯤꯗ꯭ꯔꯦꯁꯨ ꯍꯥꯏ꯫ ꯐꯤꯕꯝꯁꯤ ꯌꯧꯔ ꯐꯥꯎꯕ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤ? ꯅꯨꯄꯥꯗꯣ ꯃꯄꯥꯟ ꯂꯝꯗ ꯊꯕꯛꯀꯤ ꯆꯠꯈꯤꯕ ꯃꯥꯜꯂꯦ, ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯅ ꯀꯌꯥ ꯄꯥꯝꯗꯕ ꯃꯥꯜꯂꯦ ꯍꯥꯏ꯫ ꯀꯩ ꯋꯥꯔꯤꯅꯣ ꯑꯗꯨ ꯀꯨꯞꯊꯅ ꯃꯇꯩ ꯃꯅꯥꯎ ꯎꯅꯕꯩ ꯇꯥꯏꯞꯇ ꯐꯝꯃ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯗꯨꯅ? ꯄꯤꯕꯥꯔꯦꯜꯗꯣ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯑꯒ ꯅꯥꯀꯟꯗꯒꯤ ꯍꯪꯂꯛꯄꯅꯤ꯫ ꯗꯦꯅꯦꯜꯅ ꯈꯨꯝꯃꯤ, ꯌꯥꯝꯕꯨꯡꯒꯤ ꯂꯨꯍꯣꯡꯕꯩ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯕ꯫ ꯀꯩꯑꯕ? ꯈꯔ ꯊꯨꯅ ꯍꯣꯡꯍꯧꯗ꯭ꯔꯗꯤ ꯁꯣꯔꯣꯛ ꯇꯥꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦꯅ ꯏꯃꯥꯁꯤꯗ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯌꯦꯡꯍꯜꯂꯒꯦ, ꯍꯣꯡꯍꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯕ꯫ ꯅꯣꯏꯅ ꯂꯣꯏ ꯁꯤꯜꯂꯣꯍꯦ ꯍꯥ, ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒꯁꯦ ꯅꯣꯏꯅ ꯂꯣꯏ ꯏꯕꯤꯔꯣꯕ ꯍꯥ? ꯁꯤꯟꯅꯕꯤꯔꯣ ꯄꯨꯟꯁꯤ ꯋꯥꯔꯤꯒꯤ ꯈꯣꯔꯖꯩ ꯄꯥꯏꯕ ꯅꯅꯥꯏ ꯑꯩꯉꯣꯟꯗ꯫ ꯃꯥꯂꯦꯝꯅ ꯑꯩ ꯑꯋꯥꯗ ꯄꯥ ꯍꯥꯞꯆꯤꯟꯖꯒꯦ꯫ ꯃꯥꯂꯦꯝꯁꯨ ꯅꯥꯀꯟꯗꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯄꯅꯤ꯫ ꯄꯤꯕꯥꯔꯦꯜꯗꯨ ꯑꯅꯤꯗꯨ ꯐꯩꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯑꯦ, ꯀꯣꯏꯔꯨꯁꯦꯅ ꯄꯨꯊꯣꯛꯑꯒ ꯃꯤ ꯅꯦꯛꯑꯒ ꯊꯣꯛ ꯍꯥꯠꯇꯣꯛꯍꯟꯈꯤꯕ꯫ ꯏꯃꯥꯏ ꯄꯦꯝꯃ, ꯀꯤꯕꯨ ꯀꯤꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯁꯦ꯫ ꯑꯍꯨꯝꯗꯨ ꯄꯨꯟꯁꯤꯜꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯍꯧꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯌꯥꯏꯁꯅꯥꯗꯣ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯃꯁꯝ ꯑꯁꯥꯡꯕꯗꯣ ꯂꯩꯃꯅ ꯁꯦꯡꯅ ꯀꯪꯍꯜꯂꯒ ꯊꯥꯎ ꯇꯩꯕꯤꯔꯤ, ꯁꯤꯠ ꯅꯥꯟꯅ ꯍꯥꯠꯄꯤꯔꯤ, ꯑꯗꯨꯒ ꯋꯥꯁꯨ ꯇꯝꯅ ꯍꯧꯗꯣꯔꯛꯑꯦ꯫ ꯏꯆꯥꯕꯨ ꯏꯃꯥꯒꯤ ꯁꯤꯗ ꯂꯩꯕꯁꯤꯕꯨ ꯍꯩꯅꯗꯕ꯭ꯔꯅꯦ? ꯅꯆꯥꯒꯤ ꯏꯐꯝꯗ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯖꯗꯦꯗ꯫ ꯑꯄꯣꯛꯄꯤ ꯏꯃꯥꯒꯨꯝ ꯏꯃꯥꯁꯤꯅ ꯅꯆꯥꯕꯨ ꯂꯨꯅ ꯇꯧꯕꯤꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯅꯆꯥꯒꯤ ꯃꯤꯠ ꯑꯅꯤꯁꯦ ꯏꯃꯥꯁꯤ ꯍꯣꯏ ꯃꯌꯥꯝꯕꯨ ꯎꯅꯤꯡꯕ ꯇꯠꯇꯅ ꯄꯣꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯃꯗꯨ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ꯫ ꯌꯥꯏꯁꯅꯥꯕꯨ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯌꯥꯏꯁꯅꯥꯒꯤ ꯏꯪ ꯇꯞꯄ ꯋꯥꯍꯩ ꯋꯥꯇꯥ, ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯤ꯫ ꯏꯆꯥꯕꯨ ꯏꯃꯥꯁꯤ ꯍꯣꯏ ꯃꯌꯥꯝꯅ ꯐꯅꯕ ꯂꯥꯏꯌꯦꯡꯒꯅꯤ꯫ ꯏꯆꯥꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯅ ꯂꯩꯗꯧꯔꯤꯅꯣ? ꯑꯗꯣ ꯏꯃꯥ ꯋꯥ ꯈꯔ ꯍꯪꯒꯦ꯫ ꯀꯩ ꯋꯥꯅꯣ ꯏꯃꯥꯁꯤ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯔ ꯏꯃꯥꯁꯤꯗꯁꯨ ꯈꯪꯍꯜꯂꯨ꯫ ꯏꯆꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯔꯤꯕ? ꯌꯥꯏꯁꯅꯥꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡ ꯇꯞꯅ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯁꯦ ꯕꯕꯥꯒ ꯅꯨꯡꯁꯤꯅꯔꯒ ꯂꯧꯅ ꯂꯩꯔꯛꯄꯅꯤ ꯍꯥꯏ꯫ ꯑꯩꯒꯤ ꯏꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯑꯁꯣꯟꯕꯤ ꯑꯕꯨꯛꯇꯨ ꯅꯠꯇꯅ ꯀꯅꯥ ꯂꯩꯇꯦ꯫ ꯏꯃꯥꯒꯤ ꯃꯕꯨꯡꯁꯤꯡꯗꯨꯁꯨ ꯃꯕꯨꯛ ꯌꯥꯝ ꯐꯠꯅꯗꯦ ꯍꯥꯏ꯫ ꯑꯩꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯃꯤꯇꯥꯡꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯑꯦ ꯍꯥꯏꯗꯨꯅ ꯕꯕꯥꯅ ꯌꯨ ꯊꯛꯑꯒ ꯏꯃꯥꯕꯨ ꯌꯥꯝ ꯑꯣꯠꯄꯤ ꯅꯩꯕꯤ꯫ ꯕꯕꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯏ ꯅꯧꯔꯤꯕꯤ ꯏꯃꯥꯗꯣ ꯋꯥꯈꯜꯅ ꯑꯅꯥꯕ ꯑꯣꯏꯈꯤ ꯍꯥꯏ꯫ ꯑꯩꯅ ꯊꯥ 6ꯃꯨꯛ ꯁꯨꯔꯛꯄꯗ ꯕꯕꯥꯅ ꯏꯃꯥꯇꯣꯟꯁꯦ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯑꯁꯣꯟꯕꯤ ꯑꯕꯨꯛꯁꯨ ꯏꯃꯥꯅ ꯕꯕꯥꯒ ꯈꯠꯅꯔꯒ ꯍꯦꯛ ꯂꯥꯛꯄꯗ ꯏꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯅꯥꯕ ꯍꯧꯗꯨꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯗꯣ ꯃꯃꯥ ꯊꯥꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯌꯥꯝ ꯀꯞꯄꯤ ꯍꯥꯏ꯫ ꯕꯕꯥ ꯑꯃꯗꯤ ꯏꯃꯥꯇꯣꯟꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ
ꯏꯀꯨꯏ ꯀꯨꯏꯗ ꯏꯃꯥꯁꯨ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤ꯫ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯑꯩꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯗꯒꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯏꯄꯥꯅ ꯐꯥꯎꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯎꯠꯂꯛꯇ꯭ꯔꯤ꯫ ꯂꯦꯝꯕꯤ ꯄꯣꯛꯂꯕ ꯇꯨꯡꯗ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯩꯒꯤ ꯃꯤꯠꯆꯪꯗ ꯆꯪꯕꯤꯗꯨꯅ ꯑꯋꯥꯕ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯀꯣꯛꯍꯜꯂꯤ꯫ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤꯁꯦ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯤꯆꯩ ꯃꯤꯍꯣꯠ ꯃꯤꯅꯩ ꯃꯌꯥꯝꯁꯦ ꯈꯥꯡꯗꯨꯅ ꯂꯥꯛꯂꯦ꯫ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯏꯊꯟꯇ ꯁꯤꯈ꯭ꯔꯁꯤꯔ ꯍꯥꯏꯅ ꯈꯟꯕꯁꯨ ꯌꯥꯎꯏ꯫ ꯂꯤꯊꯣꯛꯂꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯂꯩꯃꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯂꯣꯠꯄ ꯇꯧꯗ꯫ ꯂꯩꯃꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯒ ꯁꯥꯎꯅꯤꯡꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯃꯍꯥꯛꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯗ꯭ꯔꯕ꯭ꯔꯥ? ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯅꯨꯄꯤꯒ ꯑꯣꯏꯔꯖꯥꯠꯂꯥ? ꯃꯥꯁꯨ ꯃꯆꯥ ꯄꯣꯛꯂꯤꯕꯅꯤ, ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯝꯇ ꯎꯠꯄ ꯍꯩꯇꯕ꯭ꯔꯥꯕꯣ? ꯃꯥꯕꯨ ꯀꯔꯝꯕ ꯅꯨꯄꯤ ꯃꯈꯜꯅꯣ? ꯑꯩꯀꯣ ꯐꯔꯦꯁꯦ, ꯅꯪꯁꯨꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯣ, ꯏꯃꯥꯁꯤꯁꯨꯅꯦ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯒꯦꯀꯣ꯫ ꯍꯣꯏ ꯏꯃꯥꯁꯤ, ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨꯗ, ꯏꯃꯥꯁꯤ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ, ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ꯫